Miyai ka chijak tigi la thokpa pating thokpa khunai tungum chat ama semagi pawa khalon namang da thamlaga yes to life no to drugs kayum phom oi ba mass rally on war against drugs haina mi thonba miyam khungse masida mayam saruk yabi Committee of Civil Society Kanglaipa CCS ke gi meeting makada Users Connection Supportive Committee Kanglaipa na sinjaba War Against Drug Lakliba mask ke tang tare nomajing numita miyam puna saruk yaminasi high river really asina miyam da piga da river awareness khangminasi amadi puna saruk yaminasi hogalak liba lamdam asigi naha singbu mayai kaba chinjak tagi kannaba honabada ekoi puna saruk yaminasi please join the mass rally on war against drug Idesa kuding magna sinbam kuding da sinbang bidibu kuding magna ekoi drug amasung masiga madi leinaba mayai kaba chinjak tagi ekoi ngaktung na naba amasung masibu mutat na nabuha na matamda asang balani amo oy minerasi amasung wasak minerasi loina na sugumba kung sat sida adum su yawbiu haduna CCS ke gi mai kai degi adum da ikuk no na hajeri